ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯀꯨꯝꯁꯤ ꯆꯍꯤꯁꯨ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯍꯤꯟꯗꯨꯁꯤꯡꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯌꯥꯎꯁꯪ ꯂꯝꯇꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯕ, ꯃꯆꯨ ꯀꯌꯥꯒꯤ ꯑꯕꯦꯔ ꯂꯩꯁꯥꯕꯤꯁꯤꯡꯗ ꯄꯥꯈꯪ ꯃꯆꯥ ꯀꯌꯥꯅ ꯇꯩꯕ, ꯌꯥꯎꯁꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯍꯂꯪꯀꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯃꯔꯨ ꯑꯣꯏꯅ ꯏꯁꯤꯡ ꯍꯩꯖꯤꯟꯅꯕ, ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯁꯤꯡꯗ ꯑꯕꯦꯔ ꯊꯤꯠꯆꯤꯟꯗꯨꯅ ꯃꯆꯨ ꯀꯌꯥ ꯑꯣꯜꯍꯜꯂꯕ ꯃꯇꯨꯡꯗ ꯍꯩꯖꯤꯟꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯎꯁꯪꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯃꯩ ꯊꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯅꯕ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯌꯥꯝꯅ ꯆꯠꯅ ꯊꯣꯛꯅ ꯇꯧꯕ ꯑꯆꯧꯕ ꯁꯔꯛ ꯑꯗꯨꯗ ꯑꯔꯥꯛꯄ ꯍꯋꯥ ꯒꯥꯔꯤꯁꯤꯡꯗꯒꯤ ꯑꯃꯗꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗꯒꯤ ꯁꯦꯜ ꯊꯠꯅꯕ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯨ ꯐꯖꯕ ꯐꯤ ꯃꯇꯦꯛ ꯑꯃꯗꯤ ꯐꯅꯦꯛꯁꯤꯡ ꯁꯦꯠꯇꯨꯅ ꯃꯍꯩ ꯀꯦꯗꯨꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ, ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯄꯨꯝꯂꯥꯡ ꯂꯥꯡꯅꯩ꯫ ꯇꯝꯐꯥꯅ, "ꯊꯣꯏꯕꯤ, ꯉꯔꯥꯡꯁꯨ ꯅꯪꯗꯤ ꯐꯅꯦꯛ ꯑꯆꯝꯕ ꯑꯣꯏꯅ ꯁꯦꯠꯂꯤ, ꯉꯁꯤꯗꯤ ꯌꯥꯔꯣꯏꯀꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯃꯆꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯐꯤ ꯃꯇꯦꯛ ꯑꯗꯨꯒ ꯐꯅꯦꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯪ ꯅꯊꯟꯇ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯇꯥꯕ ꯌꯥꯔꯣꯏꯀꯣ?" "ꯇꯝꯐꯥ, ꯑꯩꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯛꯈꯥꯏꯕꯤ ꯃꯆꯨꯗꯤ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯣ ꯇꯟꯗꯟ ꯃꯆꯨ ꯃꯄꯥꯟꯅ ꯏ ꯃꯆꯨꯅ ꯍꯛꯄ ꯑꯃꯗꯤ ꯂꯩ, ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯂꯣꯔꯥ?" "ꯑꯣ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ, ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯩꯁꯨ ꯉꯥ ꯊꯣꯡ ꯃꯆꯨ ꯍꯥꯏꯐꯦꯠ ꯆꯪꯉꯤ, ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯏꯃꯥꯅ ꯊꯥꯏꯅ ꯂꯨꯍꯣꯡꯂꯛꯄꯗ ꯌꯥꯎꯔꯛꯄ ꯃꯥꯒꯤ ꯑꯎꯟꯄꯣꯠꯅꯤ ꯍꯥꯏ꯫ ꯑꯩꯅ ꯌꯥꯝꯅꯁꯨ ꯐꯖꯔꯦ, ꯑꯉꯥꯡꯕꯅ ꯃꯄꯥꯜ ꯀꯣꯠꯂꯤ ꯑꯩꯒꯤꯁꯨ, ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯇꯧꯔꯤꯅꯤ꯫ ꯑꯆꯝꯕ ꯃꯆꯨꯗꯤ ꯉꯁꯤꯗꯤ ꯌꯥꯎꯁꯪꯁꯨ ꯍꯧꯕ ꯑꯣꯏꯕꯅꯤꯅ ꯅꯥꯟꯅ ꯀꯦꯊꯁꯦꯅ ꯇꯧꯕꯅꯦꯕ꯫ ꯍꯦꯛ ꯎꯕꯗ ꯃꯤꯅꯁꯨ ꯁꯦꯜꯒꯗꯣ ꯌꯥꯝꯅ ꯍꯥꯞꯄꯝꯅꯕ, ꯄꯥꯈꯪ ꯑꯔꯥꯛꯄꯈꯩꯗꯣ ꯉꯁꯤꯗꯤ ꯂꯦꯝꯅ ꯑꯝꯇ ꯊꯥꯕ ꯌꯥꯗꯦꯀꯣ." "ꯑꯁ, ꯁꯦꯜ ꯊꯠꯄꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯟꯅꯕ ꯑꯃ ꯆꯪꯉꯤ꯫ ꯁꯦꯜ ꯑꯄꯤꯕꯗꯣ ꯅꯪ ꯂꯧꯔꯨꯁꯨ ꯅꯪ ꯂꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯅꯔꯒ ꯍꯧꯒꯠꯄ ꯇꯟꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ꯫ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯈꯣই ꯑꯃꯅꯤ ꯈꯛꯇꯅꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯦꯜ ꯊꯠꯄꯁꯨ꯫ ꯉꯥꯏꯈꯣ, ꯑꯗꯣ ꯇꯝꯐꯥ, ꯅꯪ ꯐꯤꯗꯤ ꯀꯔꯤ ꯃꯆꯨ ꯏꯜꯂꯛꯇꯣꯏꯕ?" "ꯑꯩꯗꯤ ꯐꯅꯦꯛ ꯃꯄꯥꯜꯒ ꯆꯥꯟꯅꯕ ꯑꯉꯥꯡꯕ ꯐꯤ ꯃꯇꯦꯛ ꯑꯃ ꯂꯩꯌꯦ, ꯑꯗꯨ ꯑꯣꯏꯅ ꯏꯟꯁꯤꯜꯂꯛꯑꯒꯦꯀꯣ?" "ꯑꯩꯗꯤ ꯑꯉꯥꯡꯕꯗꯤ ꯑꯃꯨꯛ ꯂꯩꯇꯦꯕ ꯇꯧꯔꯤꯁꯤ, ꯑꯉꯧꯕ ꯑꯣꯏꯅ ꯏꯟꯁꯤꯜꯂꯛꯑꯒꯦ." "ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯉꯥꯡꯕ ꯐꯤ 2 ꯁꯨꯕꯒꯨꯝ ꯇꯧꯕꯅꯤ, ꯑꯩ ꯌꯦꯡꯂꯛꯀꯦ, ꯑꯗꯨꯒ ꯅꯪ ꯑꯃ ꯏꯜꯂꯣ." "ꯍꯣꯏ, ꯑꯗꯨꯅꯗꯤ ꯆꯥꯟꯅꯗꯣꯏꯕ, ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯀꯦꯊꯔꯧꯀꯣ, ꯅꯃꯤꯠꯇꯒ ꯀꯖꯜꯒꯗꯣ ꯁꯪꯉꯛꯑꯣ, ꯅꯪꯅ ꯁꯨꯛꯀꯦ ꯀꯦꯗꯅ ꯅꯁꯛꯇꯣ ꯈꯪꯍꯟꯗ꯭ꯔꯦꯕ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯗꯧꯅꯤ ꯈꯪꯕ꯭ꯔꯣ? ꯍꯣꯔꯦꯟ ꯑꯔꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯀꯅꯥꯅ ꯈꯪꯕ ꯑꯃ ꯍꯦꯛꯇ ꯈꯪꯅꯁꯟꯕꯁꯨ꯫ ꯑꯗꯨꯅ ꯆꯤꯟꯕꯥꯜ ꯃꯆꯨꯒꯗꯣ ꯈꯔ ꯌꯥꯛꯄ ꯁꯪꯉꯧꯀꯣ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯍꯣꯔꯦꯟ ꯅꯪ ꯈꯛꯇ ꯇꯣꯉꯥꯟꯅ ꯇꯥꯖꯁꯅꯤ." "ꯍꯣꯏꯕ, ꯑꯩꯅ ꯈꯔ ꯀꯦꯕꯁꯤ ꯄꯥꯝꯗꯕꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯦꯌꯨ ꯀꯦꯌꯨ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯄꯨꯔꯥ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯁꯤ꯫ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯌꯥꯝꯅ ꯀꯦꯗ꯭ꯔꯁꯨ ꯈꯔꯗꯤ ꯀꯦꯔꯛꯑꯒꯦꯁꯤ, ꯃꯌꯥꯝꯒ ꯑꯗꯨꯝ ꯃꯥꯟꯅꯅꯕ." "ꯑꯗꯨꯅꯤꯗꯅ, ꯀꯦꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯎꯅꯕ ꯇꯧꯔꯨꯈꯤꯒꯦ, ꯆꯥꯛꯇꯤ ꯏꯃꯥꯅ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯑꯩꯅ ꯐꯅꯦꯛ ꯃꯆꯨ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯄꯗꯣ ꯑꯗꯨ ꯍꯥꯏꯕꯒꯤ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏꯗ ꯆꯥꯔꯁꯤꯗꯅ ꯍꯋꯥꯏ ꯃꯨꯕꯤ ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯆꯥꯔꯁꯤꯅ ꯃꯍꯤ ꯂꯥꯡꯅꯔꯛꯑꯕꯅꯤ." "ꯅꯪ ꯁꯥꯎꯅꯨ ꯊꯣꯏꯕꯤ, ꯅꯣꯡꯃꯃꯨꯛ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯃꯆꯥ ꯑꯃꯅꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯇꯣꯏꯅꯤ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯆꯥꯊꯣꯛꯑꯣꯀꯣ, ꯑꯩꯁꯨ ꯆꯠꯂꯤ." "ꯍꯣꯏ, ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ." "ꯍꯣꯏ, ꯌꯥꯔꯅꯤ." ꯇꯝꯐꯥꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒ ꯃꯈꯣꯏ 3 ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯁꯦꯜ ꯊꯠꯄ ꯃꯇꯝ, ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯍꯩ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯊꯠꯄ ꯍꯧꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯈꯣꯏ 9 ꯊꯠꯂꯝꯃꯤ꯫ ꯑꯇꯩ ꯈꯔ ꯑꯃꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯑꯔꯨꯕ ꯂꯩꯔꯦ, ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯌꯥꯎꯔꯒꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ 9 ꯑꯁꯨꯝ ꯊꯠꯄ ꯍꯧꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ
nupa mari khaksu hawa gari masa anida makoi ani tongduna laklammi. Makhoigi maraktagi nupa amana sel haplamnaba haidana masada yauba sel siki sapi mari amadi makai sapi aniga lauthoklammi. Aduga mahakna sel pigi hek tauba matamda thoibina prep sangsilaktuna sel adu lauraba matungda yamna lumlum lauba khonjel amaga loinana yamna nungaijari tada thabalda soidana lakpiyuko. Wahai adu tabada sel pirakliba thaujal thoibibu amuktang khangyeng yenglaklammi. Yamna sungaudaba yamna sumudaba kulei kusu oiba thoibigi kusu aduda rasi amadi leibagumna tauri khanduna thaujalna amuktang thoibigi maithongda yenglai. Laibakta namliba angangba masugi bindi makup aduna amuka hena magul ama hapagum phawali. Ngangtak tauba pana sangliba jimbal amuba kazal thoidokna yamna hena kesiluba natrabasu setliba nganthokpa phanek illiba phi amadi litliba amuba khudang sangbi khudang pomlap tawna taba purit mayamdu ubada thaujaldi mitpham hongdana yengningba ama phawkhirammi. Nemna pulliba thoibigi samlang yamna su sangmu oide amuksu yamna tenbasu oide musinmu basu oide matamgi satnabini haiduna angang arak sangsinbasu natte. Masagi oina adumak haikha patpa masuda yamna wauthaba samlang aduna thoibigi kusu aduga yengbada asuki matik chanaba chunaba haibadu oihali. Mikup khara munna yenglaba matung thaujalsu ik a tawduna ngasai makai wa ngangani kaukthoklubbadu wakhal taraktuna thabalsibu tangkayada songdoino. Thoibisu thaujaldadi hangatna yengdi magi laupham thokpa sel lauraga mamaidu leithoklap tawna khumlei. Chairauba maitai charauba numita songdoine aduda dum lakpiro sel mayam hapagisu yam thagachari. Thaujal gyan men ama ita tadi masada phaujariba ihul adu karino haiba ma masasu khangsadabagum phau. Hoi laki ado chairaubudi khara watliko as ngaibo dokna wadorida tha makhai mu watli haibni kai wadoiba adum khangauroigo matamgi wabu adum satkibasibu adudi ai makhoigi marakta muk sanglage ko. Hoi phare thabal damuk thengnarasiko aikhoi khara haunaraga lakdoini sel phazan thalaur khara yamna hapiyo thabal sinbada sel yamna sangi haidana khara haijil natradi loinamak nanthoga satkini. Phare tawzauro aikhoi su muk sakrake numituda thengnarasi. Thaujal tung handuna thoibibu lona yenglaga satki. Adubu thoibidi mamanabi singa wari watai tawduna laikhiba oibana thaujalna mabu kayarak yengkhibadu khangkhidri. Thaujaldi thoibibu uruba mikup adudagi thamoida langtaknaba ama adumak phaurammi. Manakta amuk chatsira mahakna chatluragana amuk sel khaiba thoklaklamdrabadi haiduna khalammi. Thaujalga tinaba mamanaba singsu atopa maikaigi lairiba khulsing aduda anauba amukta satriba khanduna chasi haidana hairakpa matamda thaujaldi taksi sonduna khangzarammi. Yausang loikhidori magi mamingdudang khangzarabadi phagadabane aise kokse mabu ya urubi mikuptudagi magi ma ngakta ngaikre mamangda asumna mukta tawbasu tawraktre handakkisimadi ai pura ngaugadong mani. Imanabani tawrisingsisu hairubada yarakada optanati tawrisi sai ka ngaunari chairauba ngaibada atopa nupan munkibana hanba soijri. Matamdi asum leptana satki. Yausang numit mangani su asoi angam amata yaudana adumak tekta kaidana loisinkre. Thaujal mamanaba amani puraga thoibi hoigi leikaida marakta lumba laklammi. Adubu tanja sanadabana adumak thengnarakhidri. Nongmadagi ninidagi humni hapta ama asum hauki. Chairauba hayengni haiba numit aduda thaujaldi mathamoidu irang langlammi. Mahakna maming phauba khangdribi nupi adubu urani khanba wakhal aduna thabal haujingai matamdagi ngantana satlage haiduna sap yungna lepkhre. Itaw phairen horendi thabaldo numidang pung 3 tasalakpudwaida thabal haudopoina ngantaningta salasi. Kai legi itaw nati hausika nupi singsibu pung 3 da kanana thabal songmu thokpiraktoy kebada masum taringaida ba pung 9 makhai soidani moinaga thoklaktoise. Aduga ibanina amiya karaga thabal mafamdu kaidowrudoino karamba maikaida sasi haibado. Ngasidi thabal mafamdi othoknabu yamlamganida mafam phaniyam chatke khalibani horen itaw thabal hoisu horaga pulap aikhoisu manam nungsibiga sairaga
ꯀꯦꯅ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁ ꯀꯩꯁꯨ ꯅꯠꯇꯦ, ꯁꯨꯝ ꯉꯟꯇꯥ ꯆꯠꯅꯤꯡꯕꯒꯤ ꯋꯥꯅꯤ. ꯑꯩꯈꯣꯏꯅꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯧꯗꯣꯛꯄ ꯌꯥꯏ ꯀꯩꯅꯣ ꯊꯥꯕꯜꯗꯣ. ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯅꯠꯇꯦ ꯏꯇꯥꯎ, ꯅꯪꯒꯤꯁꯦ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯌꯥꯎꯁꯤꯜꯂꯦ. ꯀꯔꯤ ꯂꯩꯒꯦꯕ ꯉꯟꯇꯥ ꯆꯠꯅꯤꯡꯉꯤꯁꯦ? ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ. ꯑꯩꯁꯦ ꯏꯇꯥꯎ, ꯑꯣꯟꯊꯣꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯏꯅꯦ. ꯍꯥꯏꯗꯣꯛꯄꯁꯨ ꯍꯦꯛ ꯏꯀꯥꯏꯕ ꯇꯧꯔꯤꯁꯦ. ꯅꯨꯄꯤ ꯃꯥꯟꯁꯤꯜꯂꯦ ꯇꯧꯔꯤꯗꯣ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯏꯇꯥꯎꯒꯤꯁꯤꯗꯤ. ꯃꯥꯏ ꯉꯝꯖꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯟꯁꯤꯜꯂꯛꯏ. ꯑꯝꯇ ꯁꯠ ꯂꯤꯔꯧꯁꯦ, ꯀꯩ ꯋꯥꯔꯤꯅꯣ? ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ. ꯊꯥꯕꯜ ꯆꯠꯁꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯗꯕ ꯏꯇꯥꯎꯅ ꯍꯌꯦꯡꯗꯤ ꯊꯥꯕꯜ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯠꯁꯤꯒ ꯍꯥꯏꯔꯛꯄꯁꯦ ꯑꯩꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯕꯅꯤ. ꯍꯣꯏꯕ, ꯃꯤ ꯍꯥꯏꯐꯝ ꯈꯪꯗꯕꯒꯤ ꯁꯨꯝ ꯇꯧꯕꯁꯤꯗ ꯏꯇꯥꯎꯁꯤꯕꯨ. ꯌꯥꯎꯁꯪꯗ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯕ. ꯃꯥ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈ꯭ꯔꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗꯗꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯆꯠꯂꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ. ꯍꯌꯦꯡꯒꯤ ꯆꯩꯔꯥꯎꯕꯗ ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯁꯤꯟꯒꯗꯕ ꯊꯥꯕꯜ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯈꯣꯏ ꯈꯔ ꯁꯦꯜ ꯊꯠꯂꯝꯕꯗꯒꯤ ꯊꯦꯡꯅꯈꯤꯕꯅꯤ. ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯏ. ꯅꯪꯒꯤ ꯋꯥꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗ ꯍꯦꯛꯇ ꯀꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯏꯇꯥꯎꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ? ꯃꯁꯛꯇꯤ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ. ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯖꯩ ꯏꯇꯥꯎ. ꯋꯥ ꯉꯥꯡꯕꯗꯁꯨ ꯌꯥꯝꯅ ꯆꯝꯃꯤ. ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯕ ꯇꯩꯁꯤꯟꯕꯁꯨ ꯎꯗꯦ. ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅ ꯁꯩꯊꯥꯒꯗꯕꯅꯣ. ꯍꯌꯦꯡ ꯎꯔꯒ ꯈꯪꯅꯤ ꯏꯇꯥꯎꯁꯨ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯔꯤꯁꯦ. ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯠꯇꯦ, ꯑꯔꯦꯞꯄꯒ ꯂꯩꯔꯝꯂꯕꯗꯤ ꯏꯇꯥꯎ ꯅꯪ ꯂꯋꯥꯏ ꯂꯦꯝꯐꯨꯗꯣ ꯃꯩꯈꯨ ꯋꯥꯡ ꯋꯥꯡ ꯍꯧꯅꯤꯀꯣ. ꯑꯃꯨꯛꯈꯛ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯌꯧꯅ ꯁꯥꯒꯠꯄꯗꯣ ꯆꯨꯝꯃꯣꯏ ꯍꯥꯏꯕ. ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯈꯪꯅꯕ ꯂꯩꯕꯕꯨ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯊꯥꯏꯅ ꯂꯩꯔꯝꯃꯤꯗꯨꯅꯤ. ꯂꯩꯖꯁꯠ, ꯂꯧꯕꯗꯤ ꯑꯩꯅ ꯂꯧꯔꯅꯤ. ꯃꯥꯒꯤ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯩꯅꯤꯡꯕ ꯂꯩꯖꯁꯠ. ꯏꯃꯥꯏ, ꯀꯤꯕꯨ ꯀꯤꯅꯦ. ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯑꯕ꯭ꯔꯣ? ꯍꯥꯟꯅꯗꯤ ꯑꯃꯨꯛꯇꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯅꯦ. ꯅꯨꯄꯤ ꯀꯣꯏꯌꯨ, ꯊꯥꯕꯜꯗꯒ ꯑꯝꯇ ꯃꯈꯨꯠ ꯄꯥꯏꯔꯨꯁꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯏꯟꯁꯤꯟꯕꯗ ꯇꯜꯂꯦꯅ ꯊꯣꯛꯂꯛꯏꯅꯤ. ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯥ ꯈꯪꯃꯥꯟ ꯃꯥꯜꯂꯩꯗ. ꯏꯇꯥꯎ, ꯑꯩꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯁꯨꯝ ꯊꯃꯣꯏꯅ ꯋꯥꯈꯜꯅ ꯈꯣꯏꯗꯥꯕꯗꯣ ꯍꯦꯛ ꯊꯣꯛꯇꯕꯒꯤ ꯏꯇꯥꯎꯁꯤꯃꯕ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ. ꯑꯗꯨ ꯐꯔꯦ, ꯅꯨꯄꯤꯗꯣ ꯑꯝꯇ ꯈꯜꯂꯒꯦ. ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ. ꯑꯗꯨ ꯐꯔꯦ, ꯅꯨꯄꯤꯗꯣ ꯏꯇꯥꯎ, ꯊꯥꯕꯜ ꯃꯐꯝꯒ ꯑꯣꯏꯔꯦ ꯋꯥ ꯉꯥꯡꯅꯕꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ. ꯑꯗꯨꯅ ꯆꯤꯊꯤ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯏꯁꯤꯜꯂꯒ ꯄꯤꯁꯤꯜꯂꯝꯃꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯂꯩꯈꯥꯏ ꯑꯃ ꯇꯥꯔꯛꯄꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯥꯏꯐꯦꯠꯇ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯨꯕꯗ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ. ꯅꯪꯒꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯗꯣꯔꯤꯕꯤꯗꯨꯅ ꯀꯔꯤꯅꯣꯅꯦ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯃꯗꯤ ꯍꯦꯛꯇ ꯀꯧꯊꯣꯔꯛꯏꯁꯤꯕꯨ ꯍꯥꯏꯅ ꯈꯟꯈ꯭ꯔꯗꯤ ꯏꯇꯥꯎ, ꯅꯪ ꯅꯨꯄꯤ ꯈꯪꯅꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯕꯨꯠ ꯄ꯭ꯔꯦꯠꯇꯧꯅ ꯈꯟꯈꯤꯗꯧꯔꯤꯕ. ꯊꯧꯖꯥꯜꯅ ꯐꯩꯔꯦꯟꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ. ꯅꯆꯤꯟꯅꯔꯩ ꯀꯦꯟꯗꯧꯕ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯦꯗꯅ. ꯅꯪ ꯅꯥꯏꯗ꯭ꯔꯁꯨ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯅꯦ. ꯑꯗꯨꯒꯨꯝꯕ ꯆꯣꯡꯂꯝ ꯆꯥꯗꯕ ꯋꯥꯗꯨꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯃꯤꯠꯀ ꯇꯦꯛꯍꯜꯂꯛꯀꯅꯨ ꯏꯇꯥꯎ. ꯀꯩꯅꯣ, ꯑꯁ ꯅꯥꯏꯅꯤ ꯏꯇꯥꯎ. ꯅꯠꯇꯦ, ꯅꯈꯨꯠꯅꯦꯅ ꯆꯩꯔꯣꯡ ꯑꯈꯨꯏꯕꯗꯧꯅ ꯀꯗ꯭ꯔꯛ ꯀꯗ꯭ꯔꯛ ꯂꯥꯎꯕ ꯅꯈꯨꯠꯇꯨꯅ ꯃꯤꯒꯤ ꯀꯣꯛꯁꯤꯗ ꯍꯦꯛꯇ ꯊꯥꯔꯤꯌꯦ. ꯅꯨꯄꯤꯗꯣ, ꯅꯪꯒꯤ ꯅꯈꯨꯠꯇꯨꯅ ꯄꯥꯏꯔꯨꯔꯗꯤ ꯈꯪꯕ ꯁꯣꯏꯔꯣꯏ. ꯑꯝꯇ ꯊꯣꯠꯅꯕ ꯀꯩꯅꯣ ꯈꯔ ꯇꯩꯁꯤꯜꯂꯨ. ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯤꯕꯨ ꯃꯤ ꯃꯈꯨꯠ ꯆꯩꯔꯣꯡ ꯂꯥꯏꯗꯅ ꯌꯦꯡꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯏꯇꯥꯎ. ꯁꯤꯗ ꯅꯤꯡꯈ꯭ꯔꯕꯣꯏꯗ ꯅꯪꯁꯤꯃ ꯅꯁꯛꯃꯛꯅ ꯆꯨꯝ ꯐꯪꯉꯪ ꯍꯦꯛ ꯃꯥꯜꯂꯗꯅ. ꯃꯤ ꯅꯣꯛꯅꯕꯅ ꯀꯜꯂꯤꯕ ꯑꯩ ꯂꯥꯏꯔꯤ. ꯅꯪ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯗꯣ ꯑꯝꯇ ꯍꯣꯔꯦꯟ ꯃꯌꯥ ꯆꯧꯒꯦꯔꯥ ꯃꯃꯤꯠ ꯁꯦꯞꯀꯦꯔꯥ ꯈꯌꯥꯠ ꯁꯥꯡꯕꯤ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯐꯪꯅꯕ ꯑꯝꯇ ꯍꯣꯠꯅꯧ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯌꯥꯕꯤꯔꯛꯇꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ. ꯏꯁꯤꯌꯥ, ꯑꯩꯅ ꯀꯣꯏꯔꯣꯏꯅ ꯀꯣꯏꯗꯕꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯒꯥꯏꯗꯨꯅꯤꯅꯦ. ꯍꯣꯔꯦꯟ ꯈꯪꯅꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯣ ꯑꯗꯒꯤ ꯇꯥꯗꯕꯤ ꯑꯃ ꯑꯩꯒꯤꯁꯨ ꯀꯣꯏꯊꯠꯀꯦ ꯌꯦꯡꯉꯨ. ꯑꯩꯕꯨ ꯌꯥꯝꯅ ꯅꯣꯛꯄꯒꯤ ꯃꯑꯣꯡꯗ. ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯏꯔꯦꯟꯗꯣ ꯃꯁꯥꯒ ꯐꯟꯒꯠꯂꯛꯏ. ꯍꯣꯏꯅꯦ, ꯐꯪꯕ ꯍꯥꯟꯅ ꯂꯥꯏꯗꯨꯝ ꯈꯨꯔꯨꯝ. ꯃꯨꯛꯇꯅ ꯆꯠꯂꯒ ꯍꯣꯔꯦꯟ ꯑꯝꯇ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯆꯣꯞꯆꯅꯤꯀꯣ. ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅꯕꯤ. ꯑꯩꯁꯨ ꯅꯨꯡꯁꯤ ꯆꯤꯊꯤ ꯑꯝꯇ ꯊꯃꯣꯏꯗꯣ ꯃꯔꯤ ꯃꯔꯥꯡ ꯐꯣꯏꯗꯠꯅꯕ ꯏꯊꯔꯨꯈꯤꯒꯦ. ꯐꯥꯏꯔꯦꯟꯁꯨ ꯂꯥꯎ ꯂꯥꯎꯗꯅ ꯆꯠꯈꯤ. ꯍꯣꯔꯦꯟ ꯀꯅꯥꯅ ꯅꯨꯄꯥ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯅꯔꯁꯤ. ꯏꯔꯣ ꯆꯤꯊꯤ ꯒꯥꯏꯗꯣ. ꯍꯣꯔꯦꯟ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯆꯣꯞꯅꯤꯀꯣ. ꯑꯩꯉꯣꯟꯗꯕꯨ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ ꯀꯥꯏ ꯈꯪꯉꯤꯕ. ꯍꯣꯔꯦꯟ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯃꯈꯨꯠꯇꯣ ꯁꯨꯛꯊꯥ ꯊꯥꯗꯣꯛꯏꯕ. ꯑꯩꯅ ꯇꯧꯕꯗꯤ ꯌꯦꯡꯉꯨ. ꯃꯝꯁꯤꯜꯂꯛꯂꯦ. ꯆꯥꯛ ꯆꯥꯁꯤꯜꯂꯒ ꯊꯥꯕꯜ ꯆꯠꯂꯕꯗꯤ ꯄꯨꯛ ꯅꯥꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯆꯥꯛꯇꯤ ꯍꯜꯂꯛꯂꯒ ꯆꯥꯔꯁꯤ,
ꯍꯩ ꯃꯍꯤꯒꯨꯝꯕ ꯑꯃꯃꯝ ꯊꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯃꯈꯣꯏꯅ ꯆꯥꯟꯅꯖꯔꯦ ꯐꯖꯔꯦ ꯈꯟꯖꯕ ꯃꯁꯦꯠ ꯆꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯕꯜꯅ ꯐꯥꯏꯔꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯅꯪꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯤꯡꯁꯦꯜꯗ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯉꯛꯇ꯭ꯔꯕꯣ? ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯨꯄꯤꯅ ꯀꯦꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪꯅ ꯑꯣꯟꯊꯣꯛꯄ ꯅꯪ ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ? ꯃꯤꯡꯁꯦꯜꯗꯣ ꯃꯪꯒꯣꯜꯗ ꯑꯆꯧꯕ ꯑꯃꯈꯛ ꯊꯦꯠꯂꯝꯕꯅꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯃꯈꯨꯠ ꯑꯔꯦꯡꯕꯤ ꯑꯃꯈꯛ ꯂꯩꯔꯤ, ꯃꯃꯥꯟꯅꯕꯤꯒ ꯏꯇꯥꯂꯥꯛꯄꯤ ꯁꯥꯟꯅꯔꯤꯅꯦ ꯇꯧꯕꯗ ꯀꯦꯔꯤꯅꯦ ꯇꯧꯔꯒ ꯃꯤꯡꯁꯦꯜꯗꯣ ꯂꯥꯝꯕꯗ ꯀꯥꯏꯈ꯭ꯔꯦ꯫ ꯑꯃ ꯂꯩꯒꯦ ꯇꯧꯕꯅꯤ, ꯐꯔꯛ ꯇꯥꯔꯕ, ꯍꯌꯦꯡ ꯂꯩꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦꯕ? ꯑꯩꯕꯨ ꯌꯦꯡꯕꯗ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯑꯁ ꯂꯣꯏꯔꯦꯗꯀꯣ, ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯩꯁꯦ ꯅꯇꯥꯎꯅꯤ ꯀꯩꯅ ꯃꯤꯃꯥꯡꯗ ꯀꯧꯔꯛ ꯂꯥꯛꯂꯛꯀꯅꯨꯀꯣ꯫ ꯅꯠꯇꯦ, ꯐꯨꯔꯤꯠ ꯃꯆꯨꯗꯨꯃꯛꯅ ꯍꯦꯛꯇ ꯉꯥꯡꯁꯪ ꯉꯥꯡꯕ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯨꯗꯨꯃꯛꯅꯤ ꯀꯅꯥꯒꯤ ꯁꯥꯂꯨꯉꯥꯡ ꯃꯆꯨ, ꯌꯦꯡꯕꯗ ꯕꯤꯀꯥꯔ ꯑꯃ ꯀꯥꯏꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯃꯨ ꯑꯔꯥꯛ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ? ꯀꯨꯆꯨꯗꯨ ꯈꯔ ꯃꯝꯃꯦ ꯍꯥꯏꯔꯗꯤ ꯃꯆꯨꯗꯣ ꯈꯔ ꯃꯝꯕ ꯈꯜꯂꯒ ꯁꯦꯠꯀꯦ ꯍꯥꯏꯗꯤ꯫ ꯍꯣꯏꯕ, ꯉꯁꯥꯏꯗꯒꯤ ꯎꯕꯨ ꯎꯔꯨꯗꯦ, ꯅꯃꯥꯏꯒꯗꯨꯅ ꯃꯥꯏꯉꯧꯕꯤ ꯇꯩꯔꯤꯔꯣ? ꯑꯁ ꯂꯣꯏꯔꯦ, ꯃꯁꯤ ꯑꯥꯏ, ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯅꯀꯣꯏꯗꯨꯗꯒ ꯇꯣꯉꯥꯟ ꯑꯁ ꯊꯧꯖꯥꯜ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯦ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯊꯥꯕꯜꯁꯦ ꯃꯝꯕꯅꯤ ꯀꯔꯤꯅꯤ ꯎꯕꯨ ꯎꯔꯨꯗꯦ ꯍꯥꯏꯕ꯫ ꯊꯧꯖꯥꯜꯅ ꯑꯩꯁꯨ ꯎꯕꯨ ꯎꯔꯨꯗꯦ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ, ꯅꯪ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯣꯡꯕꯥꯟ ꯑꯃꯗ ꯏꯟꯊꯔꯝꯕ ꯁꯣꯏꯔꯣꯏ꯫ ꯅꯠꯇꯦ, ꯑꯗꯨꯛ ꯌꯥꯝ ꯀꯦꯅꯤꯡꯂꯒ ꯀꯦꯕ ꯍꯩꯕ ꯃꯤ ꯀꯧꯔꯒ ꯁꯦꯜ ꯄꯤꯊꯣꯛꯂꯒ ꯀꯦꯍꯜꯂꯝꯅꯤꯗꯅ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤꯈꯛ ꯅꯨꯄꯤ ꯑꯅꯧꯕ ꯑꯝꯇ ꯈꯪꯅꯖꯒꯦꯅ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗ ꯗꯥꯎꯒ ꯂꯣꯏ ꯍꯥꯠꯀꯗꯧꯔꯤꯁꯦ ꯏꯇꯥ? ꯍꯦꯔꯗ ꯏꯇꯥꯎ, ꯅꯕꯥꯅꯤꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦ? ꯅꯕꯥꯅꯤ ꯆꯪꯗꯅ ꯀꯔꯦꯝꯅꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯉꯣꯟꯁꯤꯗ꯫ ꯊꯧꯖꯥꯜꯅ ꯍꯣꯔꯦꯟ ꯊꯥꯖꯗ꯭ꯔꯒ ꯊꯥꯕꯜ ꯃꯐꯝꯗꯨꯗ ꯂꯩꯕ ꯃꯅꯥꯛ ꯅꯛꯄ ꯌꯨꯝ ꯑꯃꯗ ꯆꯪꯂꯒꯅꯦ, ꯏꯁꯤꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯔꯒ ꯃꯤꯡꯁꯦꯜ ꯂꯩꯔꯝꯂꯕꯗꯤ ꯑꯗꯨꯗ ꯌꯦꯡꯖꯧ, ꯅꯊꯟꯇꯗꯤ ꯈꯪꯂꯨꯅꯨꯀꯣ꯫ ꯅꯪ ꯑꯗꯨꯒꯤ ꯈꯨꯀꯦꯗꯨꯗꯤ ꯅꯨꯄꯤꯒ ꯂꯣꯏ ꯂꯩꯍꯧꯔꯦ, ꯆꯤꯝꯕꯥꯜꯒꯗꯤ ꯁꯪꯉꯛꯇ꯭ꯔꯣ ꯏꯇꯥꯎ? ꯑꯉꯥꯡꯕ ꯑꯝꯇꯒ ꯁꯪꯖꯤꯜꯂꯝꯃꯗꯤ ꯆꯞ ꯍꯦꯛ ꯆꯥꯅꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯕꯜ ꯁꯤꯜꯂꯤꯕ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯅꯛꯅ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯆꯪꯂꯨꯔꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯥꯕꯜꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦꯕ? ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯄꯤꯔꯣ꯫ ꯊꯥꯕꯜꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ? ꯏꯅꯦ, ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅꯔꯒ ꯂꯥꯛꯄꯅꯤ, ꯑꯗꯨꯗ ꯈꯣꯡꯅ ꯂꯝꯁꯥꯡ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯕ, ꯏꯅꯦꯒꯤꯁꯤꯗ ꯆꯪꯂꯒ ꯊꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯨꯝ ꯍꯧꯅꯗꯨꯅ ꯍꯦꯛꯇ ꯆꯪꯖꯔꯛꯄꯅꯤ꯫ ꯏꯍꯦ, ꯍꯣꯏꯅꯦ, ꯑꯩꯅ ꯈꯜꯂꯦꯕ, ꯍꯥ ꯀꯥꯝꯕ ꯌꯥꯝꯅ ꯋꯥꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯗꯤ ꯏꯅꯦ ꯏꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯀꯦ, ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯨ ꯏꯆꯥ꯫ ꯐꯥꯏꯔꯦꯟꯅ ꯌꯥꯔꯅꯤ ꯏꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯐꯝꯗ꯭ꯔꯕꯁꯨ ꯏꯁꯤꯡꯗꯨꯗꯪ ꯊꯛꯂꯒ ꯑꯗꯨꯝ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯅꯈꯣꯏ ꯑꯍꯨꯝ, ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯊꯧꯖꯥꯜꯅ ꯍꯣꯏ ꯏꯅꯦ꯫ ꯅꯨꯄꯤꯗꯨ ꯍꯦꯛ ꯆꯪꯈꯤꯕꯒ, ꯍꯣꯏ, ꯁꯛ ꯐꯖꯕ, ꯇꯨ ꯃꯪꯒꯣꯜ ꯃꯁꯤꯗ ꯃꯤꯡꯁꯦꯜ ꯍꯥꯏꯗꯨ ꯂꯩꯔꯦ, ꯇꯨ ꯑꯁꯤ ꯌꯦꯡꯉꯨꯔ ꯅꯁꯛꯇꯣ, ꯅꯊꯟꯇꯗꯤ ꯈꯪꯂꯒ ꯊꯣꯛꯂꯛꯀꯅꯨꯀꯣ꯫ ꯍꯣꯏ, ꯁꯤꯗꯃꯟꯈ꯭ꯔꯦ ꯅꯣꯏꯁꯨꯕ, ꯇꯤꯟꯅꯕꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦꯅꯦ ꯃꯤ ꯁꯤꯗꯕꯗꯤ꯫ ꯐꯥꯏꯔꯦꯟꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯃꯤꯡꯁꯦꯜ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯊꯟꯇ ꯌꯦꯡꯖꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯣꯏꯃ, ꯀꯔꯤꯅꯦꯒꯤ ꯏꯇꯥꯎ, ꯅꯣꯏꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯧ ꯌꯥꯗ꯭ꯔꯣ? ꯁꯤꯗꯤ ꯑꯩꯗꯤ ꯕꯤꯀꯥꯔ ꯑꯃ ꯀꯥꯏꯔꯝꯃꯤꯗꯅ, ꯃꯁꯤ ꯊꯣꯝꯖꯤꯜꯂꯒ ꯖꯒꯥ ꯃꯔꯥꯡ ꯂꯥꯡꯂꯒ ꯂꯩꯔꯝꯃꯤꯗꯅ꯫ ꯑꯩꯗꯤ ꯍꯣꯔꯦꯟ ꯊꯥꯕꯜꯒꯤ ꯃꯩꯉꯥꯜꯗꯨꯗ ꯐꯨꯔꯤꯠꯀꯁꯦ ꯐꯖꯔꯗꯧꯅꯤ ꯈꯟꯗꯅ ꯑꯃꯨꯛꯇꯣꯏꯕ ꯉꯥꯡꯁꯪ ꯉꯥꯡꯕꯁꯤ ꯂꯤꯠꯂꯒꯦ ꯁꯥꯗꯅ ꯇꯣꯏꯕ ꯃꯖꯥ ꯇꯧꯔꯨꯔꯦ, ꯑꯗꯨꯒꯗꯤ ꯐꯤꯕꯝ ꯑꯃꯅꯤ꯫ ꯏꯇꯥꯎ, ꯌꯨꯝꯗ ꯍꯜꯂꯒ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯂꯨꯔꯁꯤꯕ, ꯑꯩ ꯍꯣꯔꯦꯟ ꯃꯤꯅ ꯎꯇꯤꯟꯗ ꯏ ꯊꯣꯛꯄ ꯃꯥꯟꯕ ꯁꯣꯏꯗ꯭ꯔꯦꯕ꯫ ꯊꯥꯕꯜꯅ ꯇꯧꯅꯤ, ꯀꯨꯆꯨꯗꯣ ꯈꯔ ꯃꯝꯃꯤ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯏꯁꯨ ꯊꯥꯕ ꯊꯕꯛ ꯇꯧꯊꯣꯔꯎ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯍꯦꯛ ꯇꯧꯔꯛꯄꯁꯤꯃꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯨꯝꯗ ꯍꯟꯕꯅꯣ? ꯀꯥꯔꯟ ꯇꯥꯔꯛꯀꯅꯨ, ꯅꯃꯥꯏꯗꯣ ꯁꯦ, ꯑꯩꯒꯤ ꯔꯨꯃꯥꯟ ꯑꯃ ꯌꯥꯎꯔꯛꯄꯅꯤ, ꯁꯤꯅ ꯇꯩꯊꯣꯛ꯫ ꯉꯁꯥꯏꯅ ꯄꯤꯕ ꯌꯥꯔꯕꯅꯤ, ꯅꯪꯅ ꯌꯥꯝ ꯊꯥꯖꯗꯕꯗꯨꯗ ꯑꯝꯇ ꯌꯦꯡꯍꯟꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯤꯗꯕꯅꯤ꯫ ꯁꯦ, ꯆꯪꯁꯤꯜꯂꯣꯁꯦ, ꯑꯩ ꯅꯥꯟꯊꯣꯛꯄꯤꯒꯦ, ꯀꯦꯅꯤꯡꯂꯤꯕ ꯅꯥꯇꯩꯅ ꯆꯥꯗ꯭ꯔꯤꯕ, ꯏꯀꯥꯏꯕ ꯌꯥꯝ ꯄꯤꯕꯒꯤ ꯋꯥꯔꯕ, ꯈꯔ ꯉꯥꯡꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯊꯥꯕꯜꯅ ꯐꯥꯏꯔꯦꯟꯒꯤ ꯃꯃꯥꯏ ꯀꯟꯅ ꯇꯩꯊꯣꯛꯂꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯅꯦ, ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯁ꯭ꯋꯥꯏꯗꯒꯤ ꯅꯨꯄꯤ ꯈꯪꯅꯕ ꯌꯥꯎꯕ꯭ꯔꯣ? ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅꯕꯨ ꯎꯏꯅꯦ, ꯑꯗꯨꯒ ꯊꯥꯕꯜ ꯐꯥꯎ ꯍꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯉꯟꯅ ꯂꯥꯛꯏꯁꯤꯕꯨ ꯂꯩꯁꯥꯕꯤꯈꯩꯗꯤ ꯂꯣꯏꯁꯤꯟꯕ ꯍꯧꯕꯗ ꯉꯥꯏꯕꯁꯨ ꯌꯥꯎꯔꯝꯈꯤꯅꯦ꯫ ꯐꯥꯏꯔꯦꯟꯅ
ꯂꯩ ꯍꯥꯏꯇꯥꯔꯦ ꯇꯨ ꯏꯅꯦꯅ ꯏꯁꯤꯡ ꯄꯤꯔꯤꯕ ꯏꯇꯥꯎꯁꯦ ꯃꯥꯒꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯩꯈꯣꯏꯕꯨꯗꯤ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯑꯗꯣ ꯊꯥꯕꯜ ꯄꯥꯏꯔꯨꯁꯦ ꯍꯥꯏꯗꯅ ꯂꯥꯛꯏꯅꯦ ꯊꯧꯖꯥꯜꯗꯤ ꯐꯥꯏꯔꯦꯟꯗ ꯃꯃꯤꯠ ꯆꯦꯞꯅ ꯌꯦꯡꯂꯛꯏ ꯑꯣ ꯐꯩ ꯐꯩ ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯑꯩꯅ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯗꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇꯦ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯈꯪꯕ꯭ꯔ ꯌꯦꯡꯒꯦꯗꯅ ꯃꯁꯛ ꯃꯇꯧꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯐꯖꯕꯅꯤ ꯍꯣꯔꯦꯟ ꯊꯥꯕꯜꯗꯁꯨ ꯂꯣꯏꯅꯃꯛ ꯎꯔꯛꯀꯅꯤ ꯌꯦꯡꯂꯒꯅꯦ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯈꯪꯂꯅꯤ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯁꯨ ꯌꯥꯝ ꯌꯥꯝꯕ ꯊꯥꯕꯜꯅ ꯏꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤꯁꯦ ꯃꯃꯤꯡꯒꯗꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯅꯠꯇ꯭ꯔꯤ ꯁꯨꯝ ꯌꯥꯎꯁꯪꯗ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯖꯥꯠꯅꯤ ꯃꯈꯣꯏꯅ ꯁꯤꯟꯕ ꯊꯥꯕꯜꯅꯤ ꯍꯥꯏ ꯑꯗꯨꯗ ꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯅ ꯍꯧꯅꯔꯒ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯦ ꯍꯣꯔꯦꯟꯗꯤ ꯃꯃꯤꯡꯗꯨ ꯁꯣꯏꯗꯅ ꯍꯪꯂꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯛꯏꯅꯦ ꯏꯁꯤꯡꯁꯤ ꯊꯛꯄꯗꯒꯤ ꯈꯅꯥꯎ ꯆꯔꯝ ꯀꯪꯂꯝꯕ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ ꯍꯣ ꯐꯖꯅ ꯆꯣꯡꯊꯔꯨꯔꯣꯀꯣ ꯁꯣ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯥꯕꯜ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯊꯥꯕꯜꯁꯨ ꯍꯧꯔꯛꯂꯝꯃꯤ ꯊꯧꯖꯥꯜꯁꯨ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯂꯩꯁꯥꯕꯤ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯌꯥꯎꯕ ꯎꯔꯝꯗꯦ ꯊꯧꯖꯥꯜ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯑꯁ ꯏꯇꯥꯎ ꯃꯥꯗꯤ ꯌꯥꯎꯕ ꯎꯗꯦ ꯀꯩꯗꯧꯔꯨꯕꯖꯥꯠꯅꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯥꯗꯤ ꯌꯥꯎꯕ ꯎꯗꯦ ꯊꯧꯖꯥꯜ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯥꯏꯊꯣꯡ ꯁꯨꯛꯄꯗꯨ ꯎꯔꯒ ꯊꯥꯕꯜ ꯑꯃꯗꯤ ꯐꯥꯏꯔꯦꯟꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯜꯂꯤꯗ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯂꯣꯏꯁꯤꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯃꯇꯝ ꯀꯨꯏꯅꯁꯨ ꯆꯪꯂꯝꯒꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯐꯥꯏꯔꯦꯟ ꯑꯗꯨꯅꯦ ꯏꯇꯥꯎ ꯊꯥꯕꯜꯅ ꯍꯥꯏꯒꯨꯝꯗꯅ ꯃꯇꯝꯁꯦ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇꯦ ꯍꯣꯔꯦꯟ ꯂꯣꯏꯔꯐꯥꯎ ꯂꯩꯔꯁꯨ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯗꯧꯒꯦ ꯉꯁꯤꯈꯛ ꯊꯦꯡꯅꯍꯟꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯃꯇꯥꯎ ꯑꯅꯤꯗꯨ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯕꯁꯨ ꯃꯇꯥꯎ ꯑꯍꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯖꯔꯤꯕꯅꯤ ꯑꯃꯒꯤ ꯑꯋꯥꯕ ꯑꯃꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯊꯣꯛꯄ ꯇꯧꯅꯗꯦ ꯆꯦꯜꯂꯛꯇꯨꯅ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯗꯨꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯊꯧꯖꯥꯜꯗꯤ ꯀꯔꯤꯝꯇ ꯆꯪꯈꯤꯗ꯭ꯔꯤ ꯅꯣꯡꯒꯧꯕꯤꯅ ꯂꯥꯏꯖ ꯏꯔꯤꯛ ꯉꯥꯏꯕꯒꯨꯝ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯖꯕ ꯆꯍꯤ ꯆꯥ ꯀꯌా ꯉꯥꯏꯕꯒꯨꯝ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯊꯧꯖꯥꯜꯗꯨ ꯈꯣꯡꯂꯤ ꯂꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯁꯨ ꯆꯪꯈꯤꯗ꯭ꯔꯤ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯃꯈꯣꯡꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯍꯧꯔꯤꯕ ꯑꯄꯤꯛꯄ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯀꯥꯎꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯈꯜꯒꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯇꯣꯡꯂꯤꯕ ꯈꯣꯡꯎꯞ ꯑꯗꯨꯅ ꯇꯛꯄꯣꯏ ꯀꯥꯎꯕꯣꯏ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯍꯥꯏꯕꯗꯨꯔ ꯆꯃꯝꯅꯩ ꯐꯥꯏꯔꯦꯟꯒ ꯊꯥꯕꯜꯒꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯅꯣꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯂꯒ ꯊꯧꯖꯥꯜꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 5-6ꯃꯨꯛ ꯂꯥꯞꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯄꯦꯟꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯛꯏ ꯏꯁ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯃꯈꯩ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯂꯤꯕꯅꯤꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯂꯩꯍꯧꯔꯤꯁꯦ ꯊꯣꯏꯕꯤꯅꯕꯨ ꯇꯧꯔꯕꯗꯤ ꯏꯄꯛꯇ ꯄꯛꯆꯩ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯨꯝ ꯍꯦꯛ ꯂꯥꯎꯏꯗ ꯌꯦꯡꯕꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯁꯥꯔꯤ ꯑꯁꯤꯒ ꯄꯛꯆꯈ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯊꯧꯖꯥꯜꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯗꯨꯅ ꯊꯩꯔꯝꯂꯒ ꯃꯌꯦꯛ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯔꯛꯈꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅꯔ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯤꯡꯂꯤꯕꯤ ꯁꯛ ꯈꯪꯗꯕꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕꯅꯔ ꯑꯗꯨ ꯌꯧꯅ ꯊꯥꯒꯠꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯃꯍꯥꯛꯀꯤ ꯅꯛꯅꯕ ꯃꯔꯤ ꯑꯣꯏꯕꯒꯤ ꯊꯥꯒꯠꯄ ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ ꯊꯧꯖꯥꯜ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯂꯨꯗꯦ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯇꯪ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ ꯎꯔꯦ ꯆꯨꯝꯂꯦ ꯃꯍꯥꯛꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯖꯗ꯭ꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯉꯥꯎꯍꯟꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯊꯥꯕꯜ ꯃꯀꯣꯛ ꯆꯤꯡꯂꯤꯕꯤ ꯑꯗꯨ ꯑꯁꯨꯝ ꯆꯣꯡꯂꯛꯄꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯖꯥꯜ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯐꯥꯏꯔꯦꯟ ꯏꯇꯥꯎ ꯀꯔꯤꯅꯣ ꯃꯁꯤꯁꯤꯕꯨ ꯏꯇꯥꯎ ꯊꯧꯖꯥꯜꯁꯤꯕꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯕ꯭ꯔꯣ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛꯅ ꯃꯪꯈꯤꯕꯗꯒꯤ ꯌꯦꯡꯈꯠꯇꯕ ꯍꯧꯖꯤꯛꯅ ꯌꯦꯡꯈꯤꯕꯗꯒꯤ ꯏꯟꯕ ꯀꯥꯎꯕ ꯆꯠꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯏꯔꯦꯟꯅ ꯃꯈꯨꯠꯇꯨ ꯑꯃꯨꯛꯇꯪ ꯊꯧꯖꯥꯜꯒꯤ ꯃꯃꯥꯏ ꯃꯃꯥꯡꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ
ꯊꯧꯖꯥꯜꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡ-ꯁꯤꯡꯂꯗꯨꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯊꯥꯕꯜꯅ ꯏꯇꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯚꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯕꯗꯧꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨꯕꯣ? ꯏꯕꯥꯅꯤ ꯅꯪ ꯌꯦꯡꯕꯗ ꯉꯁꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯐꯥꯎ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯅꯤ. ꯐꯩꯔꯦꯟꯅ ꯋꯥꯊꯤ ꯉꯥꯡꯗ ꯂꯩꯔꯦ. ꯇꯨ ꯑꯁꯤꯗꯒꯤ ꯃꯃꯥꯡ ꯆꯤꯡꯕꯤ ꯃꯁꯛ ꯐꯖꯕꯤꯁꯦ ꯑꯁꯤꯝꯇ ꯄꯥꯏꯔꯨꯁꯤ ꯆꯠꯂꯨ. ꯃꯤ ꯅꯥꯟꯈ꯭ꯔꯅꯤ ꯃꯦꯝꯇ. ꯃꯥ ꯍꯧꯖꯤꯛꯇ ꯄꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ. ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯎꯡꯕꯗ ꯎꯁꯨꯛꯄꯨꯗꯤ ꯅꯪꯅ ꯈꯔ ꯈꯖꯤꯛ ꯈꯣꯡꯐꯝ ꯆꯦꯠꯂꯝꯕꯅꯤ. ꯇꯧꯔꯤꯗꯣ ꯕꯤꯀꯥꯔ ꯑꯃ ꯀꯥꯏꯔꯦ ꯍꯥꯏꯕ. ꯑꯩ ꯄꯥꯏꯒꯦꯕꯨ ꯑꯩꯗꯤ ꯅꯨꯄꯤꯁꯤꯅ ꯋꯥꯡꯕ ꯍꯦꯜꯂꯅꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛꯁꯤꯁꯨ ꯐꯖꯃꯟꯈ꯭ꯔꯦ. ꯎꯇꯤꯟ ꯃꯥꯟꯕ ꯑꯩꯅ ꯄꯥꯏꯔꯨꯔꯗꯤ ꯅꯨꯄꯤꯁꯦ ꯊꯥꯕꯜ ꯇꯣꯛꯂꯒ ꯁꯪꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕ. ꯆꯠꯂꯣ ꯏꯇꯥꯎ, ꯑꯝꯇ ꯇꯧꯔꯨꯁꯤ. ꯊꯨꯔꯣꯃꯤ. ꯊꯧꯖꯥꯜꯗꯣ ꯍꯟꯗꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯃꯥꯅꯤ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯏꯔꯤꯗꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯖꯥꯜ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯅ ꯄꯥꯏꯁꯤꯟꯈꯤ. ꯃꯇꯥꯎ ꯑꯅꯤꯕꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ. ꯐꯩꯔꯦꯟꯅ ꯌꯦ ꯉꯥꯎꯔꯦꯗꯅ ꯃꯁꯤꯗꯤ. ꯃꯁꯤ ꯂꯥꯏꯌꯦꯡꯕ ꯈꯔ ꯋꯥꯔꯅꯤꯕ. ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯑꯄꯥꯝꯕꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯕ? ꯆꯪꯉꯨꯆꯣ. ꯅꯣꯏ ꯑꯅꯤꯒꯤ ꯐꯤꯌꯥꯡꯈꯣꯛ ꯑꯣꯏꯕꯤꯔꯒꯦ ꯉꯁꯤꯗꯤ. ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯈꯜꯂꯒ ꯄꯥꯏꯌꯨꯀꯣ. ꯅꯠꯇ꯭ꯔꯗꯤ ꯑꯁꯨꯛ ꯂꯥꯞꯅ ꯈꯣꯡꯅ ꯂꯥꯛꯑꯒ ꯃꯃꯜ ꯍꯟꯖꯤꯟꯗ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯅꯪꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯥꯏꯌꯨ ꯀꯩꯅꯣ. ꯒꯥꯞ ꯇꯥꯔꯒ ꯂꯩꯔꯤꯗꯣ ꯑꯃ ꯐꯪꯅꯕ. ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤꯡꯁꯤ ꯄꯪꯗ꯭ꯔꯕꯅꯤ. ꯃꯁꯛ ꯊꯤꯖꯔꯁꯨ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯄꯥ ꯌꯥꯝ ꯈꯜꯂꯕꯅꯤ. ꯏꯇꯥꯎꯒꯤ ꯋꯥꯗꯨꯗꯤ ꯑꯩꯁꯦ ꯁꯤꯗꯔꯤꯔ ꯊꯥꯒꯠꯂꯤꯔ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯍꯦꯛ ꯇꯥꯗꯦ. ꯍꯣꯏ ꯐꯔꯦꯁꯤ, ꯅꯨꯄꯥꯅꯤ ꯀꯩꯅꯣ. ꯁꯛ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯅꯤ. ꯁꯤꯗꯕꯨ ꯀꯔꯤꯃꯨꯛ ꯄꯦꯟꯗꯕ ꯇꯧꯔꯨꯗꯣꯏꯅꯣ? ꯁꯪꯁꯥꯔꯁꯦ ꯎꯍꯟꯕꯤꯔꯝꯂꯤꯕ ꯃꯥꯇꯕꯨ ꯂꯥꯏꯕꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯠꯆꯔꯤ ꯑꯩꯗꯤ. ꯂꯥꯎ ꯏꯇꯥꯎ, ꯀꯥꯟꯅꯗꯦ. ꯋꯥꯊꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯩ. ꯃꯤ ꯊꯧꯖꯥꯜꯗꯤ ꯃꯥꯏ ꯊꯣꯛꯄ ꯇꯧꯈ꯭ꯔꯅꯤ. ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯖꯒꯣꯏ ꯌꯦꯡꯗꯨꯅ ꯂꯩꯔꯦ. ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯈꯤꯔꯝꯃꯤ. ꯊꯧꯖꯥꯜꯒ ꯊꯣꯏꯕꯤꯒꯗꯤ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤ ꯇꯠꯅ ꯊꯥꯅꯕ ꯂꯩꯈꯤꯗ꯭ꯔꯦ. ꯊꯧꯖꯥꯜꯁꯨ ꯊꯣꯏꯕꯤꯕꯨ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯄꯥꯏꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯊꯣꯏꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯨ ꯑꯗꯨꯃꯛ ꯆꯦꯠꯅ ꯄꯥꯏꯔꯤ. ꯊꯣꯏꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟ ꯃꯤꯃꯥꯡ ꯑꯣꯏꯕꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯌꯥꯗ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯆꯣꯡꯕ ꯇꯥꯔꯝꯃꯤ. ꯉꯁꯥꯏ ꯃꯈꯩ ꯎꯗꯦ. ꯀꯩꯒꯤꯅꯣ ꯊꯦꯡꯅ ꯊꯣꯔꯛꯏꯗꯤ? ꯌꯨꯝꯗ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ? ꯆꯤꯟꯗꯦ. ꯊꯥꯕꯜꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯑꯣꯏꯅ ꯁꯤꯟꯕ. ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕ. ꯏꯃꯥꯟꯅꯕꯤ ꯑꯅꯤꯒ ꯑꯩꯒꯅ ꯊꯣꯡꯂꯝꯕ. ꯑꯗꯨꯒ ꯏꯃꯥꯈꯣꯏꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯕ. ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯅꯤ ꯀꯩꯅꯤ, ꯍꯦꯛꯇ ꯌꯥꯈꯤꯗꯦ. ꯑꯗꯨꯒꯤꯅꯤ. ꯊꯧꯖꯥꯜꯗꯣ ꯈꯝꯕꯜꯂꯤꯕ ꯍꯥꯏꯗꯨꯔꯥ ꯋꯥꯔꯧꯔꯞ ꯈꯨꯝꯂꯛꯏ. ꯅꯈꯣꯏ ꯃꯌꯥꯝ ꯊꯥꯕꯜ ꯁꯤꯟꯃꯤꯟꯅꯔꯒ ꯀꯔꯤꯒꯤ ꯅꯣꯏ ꯑꯃꯅꯤꯗꯪ ꯆꯥꯛ ꯊꯣꯡꯒꯜꯂꯤꯕ? ꯁꯤꯜ ꯊꯠꯄꯁꯨ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯎꯏ. ꯊꯕꯛ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯔꯕ ꯑꯩ ꯀꯩꯅꯣꯝ ꯈꯜꯂꯤꯀꯣ? ꯊꯣꯏꯕꯤꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯊꯧꯖꯥꯜꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯃꯊꯃꯣꯏꯗ ꯈꯟꯖꯩ. ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ? ꯑꯩꯕꯨ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗꯁꯨ ꯉꯥꯡꯏ. ꯑꯩꯕꯨ ꯃꯥꯒ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯈꯤꯕꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯥꯎꯁꯪꯗꯒ ꯊꯦꯡꯅꯈꯤꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯕꯨ ꯐꯖꯅꯁꯨ ꯎꯍꯧꯗꯦ. ꯈꯪꯗ꯭ꯔꯦꯗ, ꯑꯩꯅ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯀꯃꯥꯏꯅ ꯋꯥꯁꯦ ꯍꯦꯛꯇ ꯍꯧꯗꯣꯛꯇꯣꯏꯅꯣ? ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯨ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ. ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ? ꯁꯣꯝꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ. ꯁꯣꯝ ꯀꯧꯗ꯭ꯔꯁꯨ ꯑꯩꯒꯤ ꯃꯤꯡ ꯊꯧꯖꯥꯜ. ꯑꯗꯣ ꯑꯩꯅ ꯈꯔ ꯍꯜꯂꯝꯒꯅꯤ. ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯁꯛꯐꯝꯁꯤꯅꯦ ꯀꯩꯅꯦ ꯑꯉꯥꯡ ꯃꯥꯜꯂꯝꯂꯅꯤ. ꯑꯩꯅ ꯊꯣꯏꯕꯤꯗꯒꯤ ꯆꯍꯤ ꯈꯔꯗꯤ ꯍꯜꯂꯝꯒꯅꯤ. ꯗꯥꯗꯥ ꯍꯥꯏꯅ ꯀꯧꯔꯁꯨ ꯌꯥꯏ. ꯊꯣꯏꯕꯤꯗꯣ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯂꯒ ꯀꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ. ꯑꯩꯒꯤ ꯃꯤꯡꯅ ꯀꯃꯥꯏꯅ ꯈꯪꯂꯝꯂꯤꯕ? ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯑꯩꯗꯤ ꯑꯉꯛꯄꯒꯤ ꯑꯉꯛꯄ ꯉꯥꯛꯇ. ꯅꯠꯇꯦ, ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ. ꯑꯩ ꯍꯥꯏꯒꯦ, ꯋꯥꯈꯜ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯎꯁꯪ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯟꯕꯗ ꯊꯦꯡꯅꯈꯤꯕꯅꯤ. ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇ ꯁꯦꯜ ꯄꯤꯔꯝꯂꯒ ꯁꯦꯜ ꯐꯖꯅ ꯊꯠꯂꯨ ꯍꯥꯏꯔꯝꯕꯅꯤ. ꯅꯪꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ. ꯑꯗꯨꯒ ꯅꯪꯒꯤ ꯃꯤꯡꯗꯤ ꯑꯩ ꯈꯪꯈꯤꯗꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯪꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦ. ꯅꯪꯅ ꯉꯁꯤ ꯅꯈꯣꯏꯒꯤ ꯊꯥꯕꯜ ꯂꯩ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯍꯧꯔꯒ ꯉꯟꯇꯥ ꯂꯥꯛꯄꯅꯤ. ꯉꯁꯥꯏ ꯃꯈꯩ ꯅꯪ ꯌꯦꯡꯕꯗ ꯎꯗꯕꯒꯤ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯋꯥꯔꯨꯔꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯡꯁꯨ ꯊꯣꯏꯕꯤ ꯀꯧꯔꯒ ꯂꯩꯔꯝꯃꯤ. ꯃꯌꯥꯝꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯈ꯭ꯔꯦ. ꯅꯪꯅ ꯐꯖꯕꯁꯨ ꯀꯩꯁꯨ. ꯊꯣꯏꯕꯤꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯥꯝꯅ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯤ ꯑꯣꯏꯔꯦꯀꯣ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯑꯩꯗꯤ ꯊꯕꯛꯅ ꯌꯥꯗꯗꯅ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯃꯤꯡꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯒ ꯈꯪꯉꯛꯏꯕ? ꯁꯤꯃꯗꯤ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ. ꯂꯣꯟꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ. ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯔꯒꯦ. ꯑꯗꯨ ꯊꯣꯏꯕꯤ, ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯃ ꯊꯣꯟꯖꯒꯦꯗꯅ ꯅꯪꯅ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯐꯪꯖꯕ ꯃꯤꯀꯨꯞꯁꯤꯗ ꯋꯥꯅ ꯉꯥꯏꯖꯔꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤꯕꯒꯨꯝ ꯐꯥꯎꯏ. ꯀꯥꯏꯗꯦ. ꯀꯔꯤ ꯃꯤꯡ ꯊꯣꯟꯕꯤꯒꯦ ꯈꯜꯂꯤꯅꯣ?
ꯊꯧꯖꯥꯜꯗꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯥꯏꯔꯤꯕ ꯊꯣꯏꯕꯤꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯝꯅ ꯈꯣꯟꯖꯦꯜꯗꯨꯅ "ꯁꯅꯥ, ꯁꯅꯥ ꯍꯥꯏꯅ ꯀꯧꯒꯦ, ꯌꯥꯕ꯭ꯔꯥ? ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯨ"꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯖꯗꯦ꯫ ꯃꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯈꯪꯍꯧꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯝꯅꯅꯣ ꯈꯟꯕꯗ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯏ, "ꯌꯥꯝ ꯐꯖꯩ, ꯄꯥꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯋꯥꯅ ꯊꯤꯕꯤꯔꯝꯕꯒꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯪꯕꯨ ꯁꯪꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯁꯅꯥ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯄꯤꯔꯝꯒꯦ, ꯅꯪ ꯁꯤꯃꯗꯤ ꯂꯧꯁꯤꯟꯕꯤꯌꯨꯀꯣ꯫ ꯑꯩ ꯑꯗꯨꯝ ꯇꯣꯏꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯀꯦ, ꯌꯥꯒꯗ꯭ꯔꯥ?" "ꯀꯔꯤ ꯄꯣꯠꯅꯣ? ꯌꯥꯝ ꯇꯣꯏꯅꯗꯤ ꯂꯥꯛꯀꯅꯣꯕ꯫ ꯑꯩꯒꯤ ꯏꯕꯨꯡ ꯁꯥꯊꯤꯕ ꯑꯃ ꯂꯩꯌꯦ, ꯃꯔꯛ ꯃꯔꯛꯇꯗꯤ ꯂꯥꯛꯄ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯀꯧꯊꯣꯛꯍꯜꯂꯣ, ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯜꯂꯒ ꯑꯗꯨꯝ ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯨꯡꯅ ꯑꯩꯉꯣꯟꯗ ꯆꯩꯅꯤ." ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜ ꯍꯥꯟꯅ ꯈꯜꯂꯝꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯆꯣꯡꯃꯤꯟꯅꯔꯕ ꯃꯇꯨꯡ ꯊꯧꯖꯥꯜꯅ ꯊꯣꯏꯕꯤꯕꯨ ꯃꯤ ꯂꯩꯔꯤꯕꯗꯨꯗꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯃꯍꯥꯛꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯏꯖꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯊꯧꯖꯥꯜꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯃꯌꯥꯝꯁꯤꯗ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤꯅꯤ, ꯀꯔꯝꯅ ꯏꯀꯥꯏꯕꯒꯤ ꯄꯜ ꯂꯥꯟꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯔꯨꯒꯅꯤ? ꯊꯣꯏꯕꯤ ꯆꯤꯊꯤꯗꯨ ꯇꯞꯅ ꯂꯧꯔꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯇꯧꯗꯨ ꯎꯔꯒ ꯊꯧꯖꯥꯜꯁꯨ ꯊꯃꯣꯏꯗꯨ ꯄꯥꯊꯣꯛꯄꯒꯨꯝ ꯍꯦꯟꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯅꯤ ꯊꯧꯖꯥꯜ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯒꯨꯝ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯊꯧꯖꯥꯜ ꯐꯩꯔꯦꯟꯕꯨ ꯍꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯇꯥꯎ, ꯅꯪ ꯑꯃꯥꯏꯕꯤ ꯑꯃ ꯑꯃꯨꯛꯇ ꯇꯥꯟꯅꯊꯣꯛꯄꯅ ꯐꯒꯗꯧ ꯃꯥꯜꯂꯤ." "ꯑꯦ, ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯥꯏꯕꯤ ꯇꯥꯟꯅꯗꯣꯔꯤꯕ? ꯑꯦ, ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯄꯤꯁꯤꯕꯨ ꯅꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯀꯣꯏꯖꯔꯛꯇ꯭ꯔꯤꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ? ꯍꯌꯦꯡ ꯏꯃꯥꯒꯗꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯀꯥꯏꯗꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯟꯈꯤꯗꯧ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯄ." ꯊꯧꯖꯥꯜꯅ ꯐꯩꯔꯦꯟꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯤ꯫ "ꯑꯙꯥ ꯃꯣꯔꯥꯗꯤ ꯅꯪꯅ ꯍꯟꯕ꯭ꯔꯥ? ꯃꯤ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯏꯃꯥꯁꯨ ꯅꯨꯡꯁꯤ, ꯏꯇꯨꯁꯨ ꯅꯨꯡꯁꯤ ꯀꯩꯅꯣ? ꯃꯈꯜ ꯃꯥꯟꯅꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯂꯥꯏꯔꯤ, ꯅꯪ ꯑꯗꯨꯝ ꯆꯦꯛꯁꯤꯜꯂꯨ꯫ ꯅꯨꯄꯥ ꯃꯁꯛ ꯊꯤꯕꯁꯦ ꯃꯥꯏ ꯅꯨꯄꯤꯅ ꯊꯥꯗꯣꯛꯑꯝꯒꯅꯤ ꯄꯥꯈꯠꯇꯅ ꯌꯥꯝ ꯍꯥꯏꯕ ꯏꯜꯂꯤꯒ ꯍꯥꯏꯅꯕꯅꯤ꯫ ꯅꯪꯗꯤ ꯍꯌꯦꯡꯋꯥꯏ ꯅꯇꯨꯗꯨꯅ ꯀꯥꯈꯠꯂꯒ ꯅꯊꯛꯇ ꯁꯥꯟꯅꯍꯜꯂꯝꯕ꯭ꯔꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ꯫ ꯍꯦꯔꯥ, ꯈꯣꯡꯉꯒ ꯈꯪꯅꯤꯗ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯗꯧ ꯅꯨꯄꯥꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ, ꯈꯪꯉꯕ꯭ꯔꯣ? ꯅꯪꯅ ꯅꯨꯄꯤꯗ ꯉꯥꯎꯕꯗꯨ ꯎꯕꯗ ꯑꯩ ꯑꯣꯏꯅ ꯏꯁꯥꯁꯦ ꯋꯥꯈꯜ ꯇꯥꯖꯔꯦ." "ꯑꯦ, ꯀꯔꯤꯕ? ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯪꯗꯤ ꯍꯌꯦꯡ ꯅꯇꯨꯗꯣ ꯐꯅꯦꯛ ꯐꯤꯔꯩ ꯌꯣꯝꯈꯠꯂꯒ ꯂꯧ ꯀꯨꯝꯍꯟꯒꯦ ꯁꯤꯔꯣ? ꯑꯩꯗꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯃꯥꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯑꯩꯒꯤꯗꯃꯛꯅꯤ ꯈꯜꯂꯒ ꯂꯥꯛꯇꯣꯏꯅꯤ꯫ ꯅꯪꯒꯤ ꯅꯆꯦ ꯅꯆꯜꯁꯨ ꯅꯨꯄꯥꯅ ꯊꯤꯅ ꯇꯧꯔꯦ ꯄꯥꯎ ꯇꯥꯕꯗ ꯀꯩ ꯐꯥꯎꯒꯦ? ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ, ꯑꯩꯗꯤ ꯂꯨꯅ ꯇꯧꯅꯤ ꯍꯥꯏꯔꯤꯁꯦ ꯇꯧꯔꯗꯧꯅꯤ꯫ ꯅꯨꯄꯤꯅ ꯉꯝꯇꯛ ꯄꯥꯟꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯁꯤꯅꯤ ꯏꯇꯥꯎ, ꯋꯥꯈꯜ ꯇꯥꯎꯅꯤ ꯅꯪꯕꯣ꯫ ꯏꯁ, ꯂꯥꯏꯅꯥꯁꯦ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯨꯔꯒ ꯌꯥ ꯀꯨꯝꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯏꯇꯥꯎꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃ ꯑꯃꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯔꯩ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯔꯣꯏꯕ꯫ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯏꯇꯥꯎ, ꯅꯪꯁꯨꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯗꯨ ꯂꯨꯅ ꯇꯧꯕꯤꯌꯨ, ꯂꯨꯅ ꯇꯧꯕ ꯇꯥꯟꯅꯁꯤ, ꯊꯤꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯔꯤ ꯃꯈꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯣꯏꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯁꯟ ꯐꯥꯎꯕ ꯂꯨꯅ ꯇꯧꯕ ꯃꯐꯝꯗ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅꯔꯝꯃꯤꯁꯦ ꯆꯨꯝꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ? ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯋꯥꯅꯣ? ꯑꯗꯣ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯂꯨꯅ ꯇꯧꯔꯨꯕ ꯌꯥꯗꯦ, ꯍꯦꯛꯇ ꯆꯥꯎꯁꯤꯜꯂꯛꯄ ꯃꯈꯣꯏꯒꯤ ꯑꯃ ꯂꯩꯕꯁꯤꯗꯅꯤ꯫ ꯁꯦꯝꯗꯣꯛꯄꯗ ꯌꯥꯔꯣꯏꯗꯕ ꯃꯤꯗꯤ ꯑꯗꯨꯝ ꯐꯔꯣꯏꯗꯧꯕꯅꯤ꯫ ꯅꯨꯄꯤ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ, ꯅꯨꯄꯥꯁꯨ ꯌꯥꯝ ꯂꯩ ꯀꯩꯅꯣ, ꯃꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯏ ꯋꯥꯗꯤ꯫ ꯋꯥꯔꯤꯗ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯊꯧꯖꯥꯜꯒ ꯐꯩꯔꯦꯟꯒꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯥꯖꯤꯜꯂꯒ ꯀꯧꯊꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯃꯊꯟꯇ ꯃꯕꯨꯡꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯕ ꯃꯇꯨꯡ ꯎꯗ꯭ꯔꯕꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯎꯖꯕꯗ ꯊꯧꯖꯥꯜꯗꯤ ꯊꯣꯏꯕꯤ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ꯫ ꯐꯩꯔꯦꯟꯅ "ꯏꯍꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯇꯧꯔꯣ ꯇꯧꯔꯣ, ꯅꯪ ꯊꯣꯛꯄ, ꯑꯩ ꯋꯥꯒ ꯍꯥꯏꯖꯔꯔꯣꯏ." "ꯁꯅꯥ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯕꯣ?" "ꯏꯕꯨꯡ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯅꯤ." "ꯅꯈꯣꯏꯅꯤꯗꯪ ꯂꯥꯛꯄ꯭ꯔꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨ ꯉꯥꯏꯕ?" "ꯀꯨꯏꯗ꯭ꯔꯤꯌꯦ, ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯅꯪꯅ ꯌꯥꯝ ꯄꯥꯈꯠꯂꯒꯅ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯔꯣ?" "ꯑꯗꯨꯅꯤ ꯍꯦꯟꯅ ꯀꯤꯖꯩ, ꯑꯩꯕꯨ ꯐꯨꯔꯗꯤ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ ꯏꯕꯨꯡꯅ?" "ꯀꯔꯤꯒꯤ ꯐꯨꯗꯣꯏꯕ? ꯐꯨꯕꯤꯒꯅꯨ ꯍꯥꯏꯗꯅ ꯈꯨꯠ ꯂꯣꯜꯂꯒ ꯍꯥꯏꯖꯔꯒ ꯂꯣꯏꯔꯦꯗꯅ."
ꯑꯩꯒꯤ ꯁꯅꯥꯗ ꯐꯨꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯕꯤꯌꯨ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ. ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯕ. ꯅꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯥꯏꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯅꯤꯅ ꯀꯌꯥꯝ ꯋꯥꯔꯤꯕ. ꯑꯩ ꯂꯩꯔꯤ, ꯄꯥꯈꯠꯀꯅꯨꯁꯦ. ꯑꯗꯣ ꯉꯔꯥꯡ ꯑꯩꯅ ꯄꯤꯔꯝꯕꯗꯣ ꯄꯥꯔꯕ꯭ꯔꯥ? ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯅ ꯅꯪꯕꯨ ꯉꯝꯃꯤ ꯃꯇꯥꯒꯣ. ꯍꯦꯛꯇ ꯅꯝꯍꯥꯟꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯎꯗꯅ ꯍꯦꯛꯇ ꯏꯅꯤꯡ ꯇꯝꯕꯁꯨ ꯄꯥꯝꯗꯦ. ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ. ꯑꯁꯤꯕꯨ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯇꯝꯅ ꯍꯪꯖꯤꯜꯂꯛꯏ. ꯉꯔꯥꯡ ꯈꯛꯇ ꯊꯥꯕꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯉꯥꯏꯔꯤꯉꯩꯗ ꯁꯨꯝ ꯊꯥꯗꯣꯛꯂꯒ ꯊꯝꯕꯗꯣ ꯌꯥꯗꯕ. ꯑꯗꯨꯒꯤꯅꯤ ꯁꯅꯥ. ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ. ꯑꯗꯣ ꯁꯤ ꯍꯥꯏꯔꯣ. ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯌꯥꯔꯦꯕ. ꯉꯔꯥꯡ ꯑꯩꯁꯨ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ. ꯑꯩꯁꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ ꯏꯊꯟꯇ. ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯏꯊꯟꯇ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ. ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯒ ꯂꯩꯔꯝꯅꯤ ꯈꯪꯕ꯭ꯔꯥ? ꯃꯊꯪ ꯂꯥꯛꯄꯗ ꯅꯪꯕꯨ ꯄꯨꯔꯒ ꯆꯠꯂꯗꯣꯏꯅꯤ. ꯑꯩ ꯏꯊꯟꯇ ꯅꯪ ꯎꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯕ ꯀꯣ. ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯁꯅꯥ. ꯑꯁ ꯌꯥꯝ ꯊꯨꯃꯟꯗ꯭ꯔꯣ? ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ ꯑꯩꯗꯤ. ꯀꯩꯒꯤ ꯀꯤꯔꯤꯕ? ꯑꯩꯕꯨ ꯍꯤꯡꯁꯥꯕꯗꯧꯅ. ꯅꯪꯅ ꯑꯩ ꯀꯤꯔꯗꯤ ꯀꯃꯥꯏꯅ ꯍꯌꯦꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯣꯏꯕ? ꯑꯩꯅ ꯂꯨꯅ ꯇꯧꯒꯦ ꯈꯜꯂꯤꯁꯤꯗ ꯅꯪ ꯅꯣꯏꯅ ꯑꯩ ꯀꯤꯔꯗꯤ ꯌꯥꯔꯣꯏ. ꯑꯩ ꯅꯪꯒꯤ ꯄꯥꯈꯨꯝ ꯇꯥꯅꯤꯡꯃꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯗꯣꯏꯅꯤꯀꯣ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯧꯖꯥꯜ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯊꯣꯏꯕꯤꯕꯨ ꯎꯗꯅ ꯅꯣꯡꯃꯇ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯍꯥꯛꯅ ꯆꯍꯤ 3ꯃꯨꯛ ꯍꯜꯂꯤꯕꯤ ꯊꯣꯏꯕꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯊꯣꯠ ꯀꯥꯈꯠꯂꯛꯄꯒꯤ ꯐꯖꯕ ꯑꯃꯗꯤ ꯌꯦꯡꯂꯒ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯊꯣꯏꯕꯤꯕꯨ ꯁꯣꯏꯕꯗꯒꯤ ꯑꯣꯏꯁꯨ ꯇꯥꯍꯟꯅꯤꯡꯗꯦ. ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯃꯨꯟꯗꯨꯅ ꯂꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯑꯣꯏꯍꯧꯕ ꯍꯥꯏꯅ ꯈꯟꯕꯗ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯪꯗ꯭ꯔꯕꯅꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯊꯧꯖꯥꯜꯗꯨ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ. ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ. ꯊꯣꯏꯕꯤꯁꯨ ꯊꯧꯖꯥꯜꯕꯨ ꯅꯣꯡꯃ ꯎꯍꯧꯗꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯊꯧꯖꯥꯜꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯈꯨꯝꯕ ꯇꯧꯔꯝꯗꯦ. ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯧꯖꯥꯜꯅ ꯇꯧ ꯍꯥꯏꯕꯗꯨ ꯈꯛ ꯇꯧꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ. ꯊꯣꯏꯕꯤ ꯃꯥꯒꯤ ꯌꯨꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯉꯁꯤ ꯈꯛꯇꯃꯛ ꯎꯕꯗ ꯉꯥꯏꯔꯤꯕ ꯅꯧꯅ ꯊꯨꯡꯂꯨꯔꯤꯕ ꯊꯧꯖꯥꯜꯒꯤ ꯌꯨꯝ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯟꯖꯔꯛꯏ. ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯦꯀꯣ. ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯣꯡꯉꯥꯟꯈ꯭ꯔꯦ. ꯊꯣꯏꯕꯤꯗꯨ ꯆꯦꯟꯕ ꯁꯛꯂꯕꯅꯤꯅ ꯊꯧꯖꯥꯜꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯜ 3 ꯆꯠꯇꯨꯅ ꯄꯥꯎ ꯍꯟꯗꯣꯛꯂꯨꯔꯦ. ꯃꯇꯨꯡꯗ ꯑꯊꯨꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯍꯜ ꯂꯃꯟꯅ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯕ ꯅꯨꯃꯤꯠ ꯑꯃ ꯄꯥꯟꯖꯤꯅ ꯌꯦꯡꯗꯨꯅ ꯄꯤꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤ. ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯃꯍꯥꯛꯄꯨ ꯏꯃꯨꯡ ꯑꯗꯨꯅ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯝꯕ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯑꯀꯤꯕꯗꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯊꯜꯂꯕ ꯏꯃꯨꯡ ꯑꯗꯨꯅ ꯃꯃꯧꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯔꯝꯃꯤ. ꯊꯧꯖꯥꯜꯁꯨ ꯅꯨꯄꯥ ꯃꯊꯟꯇ ꯌꯥꯎꯖꯕ ꯑꯣꯏꯕꯅ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅꯃꯛ ꯅꯣꯡꯃꯗꯤ ꯁꯤꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤ ꯇꯧꯔꯝꯃꯤ. ꯊꯃꯣꯏꯗ ꯃꯥꯂꯣꯝ ꯊꯝꯕ ꯍꯩꯖꯗꯕꯤ ꯊꯣꯏꯕꯤ ꯃꯄꯨꯔꯣꯏꯕ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯕꯗ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯏꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝ ꯅꯨꯄꯥꯁꯤꯡꯅꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯈꯪꯗꯕ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯕꯗꯤ ꯍꯦꯟꯅ ꯃꯔꯥ ꯁꯦꯠꯄ ꯅꯨꯡꯁꯤꯕꯇꯅ ꯌꯣꯝꯂꯕ ꯏꯃꯨꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯅꯩꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯁꯤ. ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯊꯨꯡꯂꯨꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯂꯥꯏꯁꯪꯅꯤ ꯈꯟꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯁꯃꯥꯖ ꯑꯃꯒꯤ ꯃꯥꯏꯀꯩ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯂꯁꯤ.